ꯅꯨꯡꯁꯤꯕꯅ ꯁꯣꯛꯍꯜꯂꯝꯕ ꯑꯁꯣꯛꯄꯁꯤꯡꯁꯤ ꯀꯔꯤꯅ ꯂꯥꯌꯦꯡꯉꯤ, ꯀꯔꯤꯅ ꯑꯣꯏꯁꯤꯜꯍꯜꯂꯛꯏ? ꯃꯇꯝꯅ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯕꯒꯤ ꯏꯔꯩꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯪꯒꯤ ꯃꯍꯧꯁꯥꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯣꯛꯈꯦꯕ ꯌꯥꯎꯔꯕ ꯄꯨꯟꯁꯤꯗꯨꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗꯗꯤ ꯍꯤꯗꯥꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤ ꯀꯣꯔꯁ ꯈꯔ ꯁꯥꯡꯅ ꯆꯥꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯤ ꯂꯩꯔꯤ꯫ ꯀꯥꯏꯅ ꯃꯩꯔꯤꯅ ꯃꯨꯠꯊꯔꯛꯄꯁꯤ ꯃꯇꯝ ꯑꯗꯨꯃꯛ ꯂꯧꯏ ꯍꯥꯏꯕꯅꯤ꯫ ꯃꯇꯝꯅ ꯂꯥꯌꯦꯡꯂꯤꯕ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ, ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯊꯣꯛꯂꯨꯔꯕ ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯂꯧꯐꯝ ꯊꯣꯛꯄ ꯆꯪꯐꯝ ꯊꯣꯛꯄ ꯃꯇꯝꯗꯨꯗꯒꯤ ꯇꯦꯟꯁꯤꯜꯍꯟꯗꯨꯅ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯍꯧꯁꯥꯒꯨꯝ ꯅꯁꯥꯒꯤ ꯈꯨꯠꯇ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯄꯥꯝꯕꯩ ꯃꯉꯥꯁꯤ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯅꯪꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯆꯪꯕ ꯃꯇꯝꯗ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯗꯅꯕꯒꯤꯗꯃꯛ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯋꯥꯆꯦꯞꯅꯆꯤꯡꯕꯗ ꯑꯟꯐ꯭ꯔꯦꯟ, ꯑꯟꯐꯣꯂꯣ, ꯕ꯭ꯂꯣꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯝꯕꯩꯁꯤꯒꯤ ꯄꯥꯟꯗꯝꯁꯤ ꯃꯥꯒꯤ ꯃꯁꯛ ꯃꯁꯥ ꯎꯔꯒ, ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯅꯪꯅ ꯃꯅꯨꯡꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯗꯨ ꯐꯅꯕ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯕꯒꯤ ꯂꯝꯕꯤ ꯀꯛꯊꯅꯕꯒꯤꯅꯤ꯫ ꯃꯁꯥꯒꯤ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗꯩꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯅꯕꯒꯤ ꯃꯔꯝ ꯅꯪꯅꯁꯨ ꯑꯃꯨꯛ ꯄꯤꯁꯤꯟꯖꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯂꯩꯔꯤꯕ ꯇꯥꯡꯀꯛꯇꯨ ꯌꯧꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯈꯤꯒꯅꯤ꯫ ꯃꯇꯝꯅ ꯅꯪꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯕ ꯂꯣꯏꯔꯛꯄꯗꯨ ꯉꯥꯏꯅ ꯉꯥꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯕꯤꯕ ꯃꯔꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯈꯔ ꯍꯦꯟꯅ ꯄꯥꯎ ꯐꯥꯎꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯕꯨ ꯑꯣꯏꯔꯁꯨ ꯌꯥꯔꯤꯃꯈꯩ ꯂꯣꯏꯅꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯊꯟꯇ ꯂꯩꯕ, ꯅꯊꯟꯇ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯁꯦꯀꯦꯟ 60ꯅ ꯁꯥꯕ ꯃꯤꯅꯤꯠ ꯑꯃꯁꯤ ꯅꯪꯒꯤꯗꯤ ꯁꯦꯀꯦꯟ 120ꯅ ꯁꯥꯔꯛꯂꯕꯒꯨꯝ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯐꯃꯨꯡꯗꯨ ꯄꯨꯡꯅꯩ ꯅꯩꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯄꯣꯛꯄꯤꯔꯝꯕ ꯅꯠꯇꯦ, ꯃꯥꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯅꯪ ꯃꯊꯧ ꯇꯧꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯄꯥꯝꯖꯕ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯂꯩꯖꯔꯝꯃꯤ, ꯃꯥꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯒꯤ ꯍꯣꯕꯤ ꯂꯩꯖꯔꯝꯃꯤ, ꯅꯪꯅ ꯄꯥꯝꯖꯅ ꯆꯥꯖꯕ ꯑꯆꯥꯄꯣꯠꯄꯨ ꯑꯣꯏꯔꯣ, ꯏꯟꯁꯥꯡꯕꯨ ꯑꯣꯏꯔో ꯂꯩꯖꯔꯝꯃꯤ, ꯄꯥꯝꯅ ꯁꯥꯟꯅꯕ ꯁ꯭ꯄꯣꯔꯠꯁ ꯂꯩꯔꯝꯃꯤ, ꯃꯥ ꯌꯥꯎꯗꯅ ꯀꯣꯏꯕꯤ ꯁꯥꯟꯕꯤ ꯆꯤꯡ ꯀꯥꯕꯕꯨ ꯑꯣꯏꯔꯣ ꯑꯦꯗꯚꯦꯟꯆꯔ ꯄꯨꯝꯕꯁꯨ ꯑꯣꯏꯊꯣꯛꯂꯝꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯅ ꯃꯤꯄꯥꯟ ꯇꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯕꯅ ꯅꯪꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯗꯨꯗꯩꯗ ꯁꯥꯐꯨ ꯀꯜꯂꯕ ꯊꯧꯅꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯕ꯭ꯔꯦꯟꯗꯨꯅ ꯅꯪꯅ ꯀꯥꯏꯅ ꯃꯩꯆꯥꯛ ꯈꯥꯡꯕꯒꯤ ꯑꯋꯥꯕꯁꯤ ꯅꯤꯁꯥ ꯂꯥꯏꯆꯨꯔꯕ ꯃꯤ ꯑꯃꯅ ꯀꯣꯀꯦꯟ ꯊꯥꯗꯣꯔꯛꯄꯒꯤ ꯑꯋꯥꯕ ꯈꯥꯡꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯧꯕ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤꯗꯕꯨ ꯑꯣꯏꯔꯣ, ꯅꯤꯁꯥꯗꯕꯨ ꯑꯣꯏꯔꯣ, ꯑꯦꯗꯤꯛꯁꯟ ꯍꯥꯏꯕ ꯑꯦꯗꯤꯛꯁꯟꯁꯤ ꯂꯥꯛꯊꯨꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯄꯥꯝꯕꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯍꯛꯆꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯍꯟꯕꯁꯤꯅꯤ꯫ ꯅꯪꯅ ꯆꯥꯡ ꯅꯥꯏꯅ ꯅꯊꯋꯥꯏ ꯌꯥꯎꯅ ꯁꯥꯖꯦꯜ ꯇꯧꯔꯤꯃꯈꯩ ꯅꯪꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯍꯛꯆꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯄꯗꯨ ꯅꯁꯥꯅꯁꯨ ꯈꯪꯖꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯁꯤ ꯁꯤꯝꯕꯤꯌꯣꯇꯤꯛ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯅꯩ, ꯍꯥꯏꯗꯤ ꯄꯨꯟꯅ ꯄꯨꯟꯅ ꯀꯥꯟꯅꯃꯤꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡ ꯐꯕꯒ ꯃꯥꯟꯅꯩ, ꯍꯛꯆꯥꯡ ꯐꯒꯠꯍꯜꯂꯛꯑꯒꯗꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯌꯨꯝꯗꯕꯨ ꯑꯣꯏꯔꯣ, ꯖꯤꯝꯗꯕꯨ ꯑꯣꯏꯔꯣ, ꯌꯥꯡꯂꯦꯟꯗꯨ ꯍꯨꯃꯥꯡ ꯈꯔ ꯇꯥꯍꯜꯂꯨ꯫ ꯄꯥꯝꯕꯣꯝ ꯅꯨꯡꯕꯣꯝ ꯆꯥꯎꯈꯠꯍꯟꯒꯦꯔꯥ, ꯇꯥꯁꯤꯜꯍꯟꯒꯦꯔꯥ ꯑꯃꯗꯤ ꯇꯧꯔꯣ꯫ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯐꯤꯔꯩꯗ ꯍꯣꯡꯂꯛꯄꯇ ꯅꯠꯇꯅ ꯑꯅꯧꯕ ꯅꯨꯡꯁꯤꯕ ꯑꯃ ꯊꯤꯒꯦ ꯈꯜꯂꯛꯂꯁꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯨꯝꯂꯕꯅꯤꯅ ꯐꯪꯕꯗ ꯃꯇꯝ ꯈꯔꯗꯤ ꯇꯦꯟꯁꯤꯜꯍꯜꯂꯒꯅꯤ꯫ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪ ꯍꯩꯇ꯭ꯔꯒꯗꯤ ꯀꯥꯏꯅꯕꯒꯤ ꯏꯔꯩꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯥꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 10ꯇꯪ ꯑꯣꯏꯔꯕꯁꯨ
मेडिटेशन तौनब होटनबियो मथक्ता पंजखरब उपाय मंगासिमक अदोमना सिजन्नब थोकलब अदोम कनखटलब सिंगटलब मियोइब अमदि सोइदन ओइरक्कनी थाजबियो थवाई हक्चांग अमत्त ओइना मिचंग चंगनदुना थमोइ सेंगना नुंसिख्रब मिसक्तुगा नुंसि पन्थुंग हाइबदु योमिननिंगलोइदबबो कनानो अदुबु ख्वाइदगी कल्ली हाइरिब नुंसि साफुसिसु अखोइगी असोइब वहाई वता नत्रगा खल्लोइदब वखल खर खल्लुबना मरम ओइदुना अमनब लिक्लीगी थोंनाव काइबगुम मचोइ मचोइ किंथखिबसु कयानी असुमना नुंसिबदबु हेक खुदी थीदुना तुसिनख्रबा सोइदना हाइरक्लनी नुंसिबदि हुनी नोरोकी कोमनी महू कांबा असांगबदु ओइरमले अदोंगी नुंसिबदु भावना साबा हू ओनकिदनबा मई ग्रंग ग्रंग चाकपा अमुक्तदी उखिद्रिबा नोरोकी कोमदुसु ओइकिदनबा मियोइबगी पुकनिंगी वा नैनबा साइकोलॉजीना करी हाइरी हाइबदु अमुक्तंग खंगमिनसी नखोई अनीगी मरक्ता लैनरिबा मरीदुने सेंबा नखोई अनीगी चटनबीदुगी वांगमदा नुंसिजरिबा मिसक्तुना नंगोंदा मतम इकाई काई थोरक्तरबा मतमदा थवाई वाबा खोइरांग खोइसाउनबा हाइबसी महौसानी प्रकृतिगी नियमनी अदुमकपु असिगुमा मतांगसदैदा नसागी नमोन इंथजनबगी पांदमदा नंग अइबु तसिंगना नुंसिब्रा नंग अइबु तसिंगना नुंसिब्रा हाइबा अइ नुंसिब्रा हाइबनी असिगुम मखलगी वाहंगसि तोइना हंगजिल्लुरबा अदोंगी पुंसिगी अवा नुंगाई खुदिंगमक मागी लैतोन हाइफेट खटलगा थोरक्पा वाहई खरगी मखा पोनख्रे खन्ना अदोंबो हेनदुम लाइथोरकल्ली असुमना अदोंगी पुंसिगी अवा नुंगाई मागी लैतोन लाक्सिन मंगमले कंट्रोल तौबा ngamle हाइबसी मा मसादी सुंखंग खंगजदबा फाव याय अदुबु नंगी कारा हिंजिनबा हाकमनबना तौदुदगी नंगना याम थोखहन्निंगदबा थौदोकसिंगदुनी याम तोइना थोरक्कदौरिबसी नानथबी सानबा मतोंदा अंगांग फमहल्लगा हाइफेट इनबदा मरनाई जोरो जोरो नानथजखिबदुगुंबनी मसिगी कैमेरा मयेक सेंगबा फोन सिदा पाइबा फंगलदी खंजरंबा पाइबा फंगलब नुमित खरनीगी मतुंगदा कैमेरासु सेंगबा मखोलसु सेंगबा फोनदु अमुक मितारक्तुना हानगी कैमेरा खक सेंगबा फोनदु थवोइरक्तबगा अम्हानी हाइबे याय असुमना नुंसिब्रा आइदना पेपा खोंगबगी महत्ता तंजा फंगबगा नाकोइना वारी निंगथीना सादुना लेमना नक्सिन्ननबा होटनबना नुंसिबदु मगुल हेनगतली तोंगकोइगल्ली फोंदोकदबा मतमदना थोइदोकपा नंगी अनिंगबा अपामबदु तंजा चानदी फोंदोक हौद्रगा नंगी नपुकनिंगी वा पुंबा माना खंगफम थोकई खनबदी अदोम लानगनी इसा इसा नतना इसाना खनबा वाखल कनानसु निंगथीना खंगबा ngamde हंगपान मचुगी फुरितो अइना पाममनी जमा खंग यारिनेबा लेहौद्रेदना सर मसीजे अगी बर्थडे नत्रजो अइंगोंदे या मरु ओइबा नुमिने जे मा खंगबा यारिनेबा स्कोप एम सानरदोइना काथोकदबा मतमदना नया काथोक हौद्रगा पोखाइरमदाइ बोल अकामबिगुम पेथोक्तुना नत्रगा कैसुम तौदबा सादुना खनफम तंजा लुम्बगी महत्ता मतांग चाना वारी तौबियु मतांग चाना या काथोकपियु अनिंगबा पांबा खक लोसिनबिगनो चाक चारबो कइदौरमिनो हाइरिबा वारिसि नत्तबा अतोप वारी कयासु लैबनी नंगना ngang ओइरिङै कल्ली हाइनबाना संबल मथंग चोंगदुना लाकपदा वांगलप तौबा संबलगी हेंदोकपा तरा अमदा सेटलिबा हापेंदु पलहौबदगी थुन इथोक-थोकना इकाई नुंसियानना मखा ताबा संबलसिंगदु चोंगदुना युम यौनबा चेलक्खिबगी वारीदसु नोकनिंगनी थाक वांगनी मीना कया लिनदबा तोप वारी लीबना नंगबु काउदनबगी
ꯃꯔꯝ ꯑꯣꯏꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯇꯣꯏꯅ ꯅꯣꯛꯍꯜꯂꯒꯗꯤ ꯅꯪꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯗꯨꯁꯨ ꯄꯣꯛꯍꯜꯂꯛꯏ꯫ ꯃꯥꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯗꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯂꯨꯝꯅꯕꯁꯤꯅꯗꯤ ꯃꯍꯥꯛꯇꯨꯒ ꯂꯥꯞꯅꯔꯛꯅꯕꯒꯤ ꯃꯔꯝꯗꯨꯝ ꯑꯣꯏꯔꯛꯏ꯫ ꯅꯪꯅ ꯐꯅ ꯄꯥꯝꯗꯕ, ꯌꯥꯅꯤꯡꯗꯕ ꯑꯃ ꯇꯧꯔꯛꯂꯒꯁꯨ ꯑꯊꯤꯕ ꯑꯀꯟꯕ ꯋꯥꯍꯩ, ꯑꯀꯥꯝꯄꯦꯠꯅꯆꯤꯡꯕꯁꯤ ꯌꯥꯔꯤꯕꯃꯈꯩ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯅꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯁꯨ ꯉꯝꯂꯣꯏ, ꯃꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯆꯨꯝꯊꯣꯛꯄꯁꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯔꯝꯁꯤꯅ ꯗꯥꯏꯇ ꯂꯩꯕ ꯃꯤ ꯑꯃꯒꯨꯝ ꯌꯥꯔꯤꯕꯃꯈꯩ ꯈꯣꯟ ꯀꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯥ ꯃꯁꯥꯗꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯥꯝꯖꯅ ꯌꯥꯅꯤꯡꯅ ꯆꯨꯝꯊꯣꯛꯆꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯇꯨꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯂꯛꯄ ꯐꯥꯎ ꯑꯣꯏꯊꯣꯛꯂꯤꯕꯅꯤ꯫ ꯏꯁꯝ ꯁꯝꯅ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯨꯞꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯔꯤꯁꯤꯗꯩꯗ ꯉꯁꯤꯅ ꯀꯔꯤ, ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯕ, ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯠꯅ ꯆꯩꯅꯕ, ꯁꯥꯎꯅꯔꯤꯉꯩ ꯇꯥꯟꯐꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯀꯜꯂꯤ, ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯒꯜꯂꯤ, ꯉꯥꯡꯂꯤꯕ ꯋꯥꯗꯨꯅ ꯀꯔꯝꯕ ꯈꯣꯟꯗꯥ ꯈꯣꯟꯐꯝꯗꯅꯣ ꯍꯥꯏꯕꯁꯤ ꯈꯔ ꯃꯈꯩ ꯂꯥꯛꯁꯤꯟꯕ, ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯒꯗꯤ ꯅꯨꯡꯁꯤ ꯃꯔꯤꯗꯨꯁꯨ ꯍꯦꯟꯅ ꯃꯌꯥꯏ ꯀꯟꯈꯠꯂꯤ ꯍꯥꯏꯕꯅꯤ꯫ ꯆꯥꯡꯗꯝꯅꯕꯒꯤ ꯊꯕꯛꯁꯤꯃ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯆꯥꯎꯕꯤ ꯍꯣꯏ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝ ꯐꯩ, ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ, ꯑꯗꯨꯅꯤ ꯑꯗꯥꯅꯤ, ꯑꯩꯒꯤ ꯑꯦꯛꯁꯇꯨꯗꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ꯫ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯦꯔ ꯐꯂꯥꯗ ꯊꯥꯡꯒꯠꯂꯣꯏꯗꯕꯅꯤ, ꯅꯨꯡꯅ ꯅꯟꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯅꯪꯅ ꯃꯉꯣꯟꯗ ꯁꯦꯝꯗꯣꯛ ꯆꯨꯝꯊꯣꯛꯍꯟꯅꯤꯡꯕ ꯑꯃ ꯂꯩꯔꯒꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ, ꯅꯤꯡꯊꯤꯅ, ꯅꯨꯡꯁꯤꯅ, ꯂꯩꯈꯥꯏ ꯇꯥꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯃꯊꯃꯣꯏ ꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯒꯗꯤ ꯈꯨꯗꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯁꯣꯏꯗꯅꯗꯤ ꯁꯦꯝꯗꯣꯔꯛꯀꯅꯤ꯫ ꯁꯥꯐꯨ ꯇꯧꯒꯅꯨ, ꯅꯨꯡꯁꯤꯕ ꯄꯤꯌꯨ, ꯃꯇꯝ ꯄꯤꯌꯨ꯫ ꯈꯔ ꯈꯖꯤꯛ ꯃꯔꯩ ꯁꯪꯗꯥꯅꯕ, ꯁꯥꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯨꯗ ꯍꯦꯛ ꯌꯥꯊꯣꯛꯆꯔꯝꯕꯁꯨ ꯐꯗꯧꯅꯤ, ꯀ꯭ꯂꯥꯁ 12ꯀꯤ ꯑꯉꯥꯡꯗꯨꯒ ꯅꯨꯡꯁꯤꯅꯖꯔꯝꯕꯁꯨ ꯐꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯁꯥ ꯆꯥꯕꯒꯨꯝ ꯁꯨꯡꯆꯥꯗꯤ ꯆꯥꯗꯅ ꯃꯐꯠꯇ ꯃꯣꯟꯗ꯭ꯔꯪ ꯃꯪꯂꯛꯄꯁꯨ ꯌꯥꯏ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯁꯤ ꯀꯣꯏꯂꯥ ꯊꯥꯔꯣꯏ, ꯁꯤꯔꯤ ꯇꯧꯔꯣꯏ, ꯆꯒ꯭ꯔꯤꯛ ꯆꯒ꯭ꯔꯥꯛ ꯅꯥꯏꯒꯅꯤ, ꯀꯨꯗ꯭ꯔꯨꯛ ꯀꯨꯗ꯭ꯔꯨꯛ ꯂꯥꯎꯒꯅꯤ꯫ ꯃꯁꯤꯗꯩꯗ ꯅꯪꯅ ꯑꯃꯤꯔ ꯈꯥꯟꯕꯨ ꯅꯦꯝꯃꯜꯂꯤ ꯑꯗꯅ ꯄꯥꯝꯃꯛꯇ꯭ꯔꯒꯗꯤ ꯑꯅꯤꯜ ꯀꯥꯄꯨꯔꯕꯨꯁꯨ ꯇꯨꯍꯥꯎ ꯁꯣꯡꯃꯜꯂꯤ ꯑꯗꯅ ꯍꯞꯇꯥ ꯐꯥꯗꯅ ꯏꯟꯊꯣꯔꯛꯄꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯅꯨꯡꯁꯤꯕꯕꯨ ꯑꯂꯨ ꯏꯁꯤꯡ ꯆꯪꯗꯕ ꯈꯟꯕꯒꯨꯝ ꯊꯥꯡꯒꯠ ꯊꯥꯡꯒꯠ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯅꯔꯤꯕ ꯃꯍꯥꯛꯇꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯅꯧꯕ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯈꯪꯗꯕ, ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯇꯨꯝꯒꯅꯤ ꯈꯛ ꯈꯪꯕ ꯑꯃꯗ ꯈꯨꯗꯤꯗꯨꯝ ꯊꯤꯖꯤꯟꯖꯔꯨꯅꯤ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯕ ꯃꯉꯥꯁꯤ ꯑꯗꯣꯝꯅ ꯁꯨꯡꯇꯧ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯅ ꯑꯗꯣꯝꯕꯨ ꯁꯨꯡꯊꯧ ꯊꯑꯣꯏꯕꯤꯔꯛꯇ꯭ꯔꯕ, ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯄꯦꯟꯖꯕ, ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎ ꯇꯌꯥꯝꯖꯕ ꯍꯥꯏꯕꯗꯨ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯂꯒꯗꯤ ꯑꯗꯣꯝꯕꯨ ꯃꯁꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯝꯕꯁꯨ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯣꯝꯕꯨ ꯃꯍꯥꯛꯅ ꯃꯊꯃꯣꯏ ꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕ ꯖꯥꯠꯂꯥ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕ